नावबना हंजिलकपदा कनामता लैबा उदे नावबना कईनो थवाई फानबा अमता लैतबदौं तौरसिबा चटपा यायना पंचदा चटनादौनी इचंदी लेरमगनी इमुंगदा अदुम कैसु खंदबि चंगाअगा गाड़ी शोदु मोन मखादा थमी अदुगा फमुंगदा फमलगा फुरितकी खुदांगी कुदामदु लौथोके हेक तौरकपदा कईनो इसासे इसिंग चिंगनबदौं तौरसिबा हुक हौगतुना मचनगी कादा चंगाई लैमाइदा येंथरुबा तौदबनिना फमुंगदा लैबा उदबदुदा आय काय चटखरा मदु अंगांगदुबु हाइगे खंजबनी अदुबु मरक्ता फत्तत्ख्रे लैमाइदा तादुना लैरिबि मचनबु चेंसिंदुना कोनखचै इचन हे इचन कनामतुसु लैते मचलबु थनमलगा मांगोलदा चेंथोक चरकपदा कनासु लाक्तबदगी अमुक चेंसिलाअगा मचलबु कोनखचै ममाइदसु से थाई कौबा ngang तानबा हाइना माना असुमना तौरिङै पारीदु चंगै मनाउ नुपाना तौरमलिबा मतौ अदु उबदा अफिंग अफाई ओइना पारीना कैदरोगे नावा मयाम लाकपदगी पाखत चरमबदु खंगफा फरकपगुम खलै मपी इरा चेलगा नावबना तासो अइना हलकदा सुमाइन तौर लेरमे पारीना हुगा थागा तौ इजाला नावा अदुदी मानी तासो कोनसिलगा लैबना कानर लो हॉस्टल पुसे नावबसु मचन कोलंबदगी थांगलगा मचिन मनाव चंगदुना इचनबु हॉस्पिटल तमना पुखी नोंदाइरेंबगी हक्तकिदमक इचनबु हॉस्पिटल दा पुखतलिबसी मसिंग खंगद्रबनी नुमिदांग पुंग 10 दा मबुंग अनीना इचनबु हॉस्पिटल दगी पुथरकले अदुबु इचनदी इसी सीना तुमजरी डॉक्टर न पोथाननबा हिदाक थारकबगी पारी न मचलबु थांगदुना पुसिलकपदा अमुबिना इबुंगो नचलसिबु पारीना इबा कैसु तौरोय ममाना पाखतजबदु उबदा तपना खुमलमलगा मचलगी कादा पुसिनबिरगा इरेंजना हिफनबिरे सनाहलगा अमुबिगसु चंगलकलिबनी पारीना फजुब सुबजिनबिरगा तुमिन्ना मचलगी नाकंदा फमदुना लै ममागा मपागा मचागी मतौदा ngakpa pokladuna munna yengnajai नावबसु डॉक्टर की चे मयाम पुदुना चंगलकले अदुगा हाइरई नावबना बाबो इमा चाक चाथोकबिरबो सनाहलना चाहद्रिदा नचलगिदुगो कमाय तौबनो मथंत मोथाय थाजगे तौबगा ओइराबा अमुबिना करी मनिंग थुंगदबा लैबगी मदुदि माना तौगदौरिबा ममागी वहाइदु ताबदा पारी मंगक नोंथरगा मिटचेना उइसिनजै ममा मपा अनीगी मतौदुदा नावबा तकना फमथरगा डॉक्टर की चे चांगसिंदु फजना थमलगा ममा मपादा येंगदुना नावबना इमा बाबो इचन मथंता सिजगे तौबा नते खंगनिंगबा अमदी मिपाइजबगा लोइनना अमुबिना नावबा इमाबु अमुक्ता पुंगनिंग लैता हलु नचलसे फतनुंगदा थोकद्रा इमा पाखतलिने मसाने आई खुमसु ममा अमनी आई इचागी माइथोंदा तारिबा निंगबा काइबगी मम्मीदो मयेक सेंगना खंगिने नचलसे निंगजबा अमदी सोइदना काइरमगनी पारीगी थमोय पुबा थांगबा ngamsilaktre अदुबु महाकी निंगमदबगी मतौदु ममा मपा अमदी मनाउ नुपाना खंखिदनबा कन्ना लोसिनजरी नावबना इमा मदुदी अखोइना खंगबा ngamdre अदुबु इमा इचनसे हार्ट की अनाब लैरकबगी चांग याम वांगना लैरे अंगांग ओइरिबनिना वखल नुंगाय हलबदी अनाब अदुदगी ngakthokpa irai laina ngamgani luribadi ichanna hauji kaadagi hendu uyadriba aikoina wa ngangbada kumu yadriba sini sana halna ha gari maning thungdaba leiraba aigi ichase nungaina tumlibi machabu nungsina yengjai paridu machalgi khuyagi kachinda famlaga phaklang da ngathaduna lei sana thoida machalna masana khangna nongdai remba buloina bani haikibadu नाकोंग तारई अइना माबो निसा जाई खंगना नुंगसिखिबनी पारी ममित उइसिलबसु तुम्बदी नते वखलना मंगलिबनी नावबगा मपागसु फक अमा थारगा पुन्ना फमलगा लै अमुबिना मचाबु ममाय ममित नांथबिदुना लै मचलबु महाकना मरम ओइरगा मितमांगदगी मांखिद्रा हाइबा कन्ना पाखचरिबनी पारीदी डॉक्टर न मंगोंदा हाइरखिबदु निंगसिंगलई
Chahi asuki matik nauribani na heart ke anaba laiba haise laheningde. Kitang nungaitabada khandokpa ngamgadaba matamsu nate. Aduna yaragadi mahaka haibadi angang adugi thamoina khwaidagi nungsijana lumna lawjaba misaktuga toina loina hanbiu. Karigumbada madu tahaudrabadi tungi punsida ningamdaba lakpasu tamba ngamde. Pari ne khangi madudi nongdai remba natana machal no hanba ngamgadaba kanasu laite. Adubu machaldi khaba nataba atopa lamlanba kanagi sahum phangba yadrabani haibasu khangbanina kari tawbani khanbada wakhaldu humbang naribani. Ana ayek yaurabanina sanahalna sanajawbada ichan nabagi pau pikhirami. Tawfam chafam ama khangdana tuminna mangolda famlaga lay. Parisu thora aga darida makhong yantharaga fami. Sanahalna nahawbadu udene kadai chatkige. Parina pharmacy da chatkibane babu. Aduga thabuk mafamda su sanglakani haibra kainomsu haikibane. Sanahal makha tana hangakte tuminna wakhal khalaga laiki. Parina mapabungda yenglaga babu asomda pau haikraba. Sanahal matha yam sana mangak nomaga hairei. Haikre. Ha amuk pakhatnaramgadra khaliba tabna hairamagasu fagadawni. Haikridu farida babu makhoi lakadaba manbro babu ngasi se. Khangde adudi karigino hangbada pari khumakte khuyai ge khudombiga taknaraga wakhal khalaga lay mondrang amada. Mapa macha anidu mangolda famlabasu wadi ngangnade. Asumna famlingai pau pikhiba pung pharakpada sumangda sanajawbagi gari khamlare. Sanajawbaga kusumga hana kumtharakpada famlamba sanahaldu fuk hawgatuna parida. Ibungo nang mamuhoy laine. Kusum mafi semna wa ngang bahekta hawrai. Kusumna yawbadi yawridana ne hektai kanana mihun kase lawai ludon satlabani imau nai tabada. Parisu hawgatuna lakliba sanajawbu hoibu taram okpoina kaukhatjarai. Mama ine lengsinbiro. Khabasu garidagi ikon kona tapna chinglemna kumtharai. Maduda parina harau nangsu yawrai. Khabana oi bai paktharaga khuramge tawbada parina yare. Sanajawbuna mangol ka khalakpada sanahaldu makhut aniduna laimaida hairap thenglaga makhwang kontharaga. Sanahalna ibai bungo naselna khurumjare. Sanajawbasu sanahalna tawriba adugum chap manana hairap paktharaga. Sanajawbana yare chumna lepaga makha tana hangjarai. Sanajawbana imau unai haibadubu kayam kana ngamdabano kayam kuirabano icha nupana su haide. Sanahal makhut anidu adum lonaraga khuramjarai. Ibai bungo nasel bulana lobigana pau thenga takpirai haiduna icha tombise phone paidaba aduna angang maselsu pau phongnadaba oiramgani. Kusumna nupa anigi waridu fathasillaga nakhoigi adu ada loina toko imau kadomda lege. Ai imaugi masakto yengjaragane aigi pakat pase amukta fakhige. Adugane kari karam tawsige haibado khanaraga loire punna. Amubisu ngangnaribudu tabada imungdagi thorakle. Aduga amubina inamsiya lengbirakpa khanghaudre kayam kuibirage. Kusumna ay yaurakpada mangairi kadaino imaugi kada ay hekta changge. Amubina changbiro inamsi. Kusumdu hana ichangi ka khangbanina adum mang tharaga changai. Sanathoisu lairami. Kusumna ibema nangbu nahale hobadu natro. Sanathoisu panthadana khumjarai. Mani masi. Kusumna ay phamungda adum phamlage ko. Hiplaga lairibi mamaugi nakanda famlaga makokda nungsina nanthabiraga. Kusumna imau karigi naribano imau naba yade. Hera aikhoi asu yamna lairaga karigi imau na nadoino. Ichan karisu khumakte. Khaba sanahal sanajawbasu kaduda changlaklaga famlare. Paridu thongjinda lepaga lay. Kusumna karigina
ꯏꯃꯧꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀ ꯑꯝꯇ ꯆꯥꯗꯦ ꯍꯥꯏꯁꯤꯕꯣ ꯀꯔꯤ ꯅꯅꯤꯡ ꯊꯨꯡꯗꯕ ꯂꯩꯔꯕꯒꯦ? ꯏꯃꯥ ꯄꯥꯕꯨꯡꯗ ꯍꯥꯏꯕꯗ ꯇꯥꯕꯤꯗ꯭ꯔꯕꯁꯨ ꯏꯃꯥꯁꯤꯗ ꯍꯥꯏꯌꯣ, ꯅꯪ ꯄꯥꯕꯨꯡꯗ ꯑꯣꯏꯔꯁꯨ ꯍꯥꯏꯌꯣ, ꯏꯃꯧꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯨꯡꯍꯟꯒꯗꯣꯏꯅꯤ꯫ ꯁꯅꯥꯖꯥꯎꯕꯁꯨ ꯃꯃꯧꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯄꯥꯈꯠꯈ꯭ꯔꯗꯨꯅ ꯀꯨꯁꯨꯝꯒꯤ ꯋꯥꯗꯨꯗ ꯋꯥꯄꯥꯡꯁꯜꯂꯛꯏ꯫ ꯁꯅꯥꯖꯥꯎꯕꯅ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ, ꯏꯃꯧꯅ ꯑꯄꯥꯝꯕ ꯀꯔꯤ ꯂꯩꯕ? ꯀꯔꯤꯒꯤꯅꯣ ꯍꯤꯗꯥꯛꯀ ꯆꯥꯗ꯭ꯔꯤꯗꯨꯕꯣ? ꯈꯨꯝꯃꯔꯣꯏ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯁꯅꯥꯖꯥꯎꯕꯗꯨ ꯃꯆꯥꯅꯨꯄꯥꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯃꯅꯥꯛꯇ ꯆꯪꯂꯒ ꯍꯥꯏꯔꯒ ꯌꯦꯡꯉꯨ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯑꯃ ꯇꯧꯔꯛꯏ꯫ ꯁꯅꯥꯖꯥꯎꯕꯒꯤ ꯏꯪꯒꯤꯠꯇꯨ ꯀꯨꯁꯨꯝ, ꯁꯅꯥꯍꯜ ꯑꯃꯗꯤ ꯑꯃꯨꯕꯤꯁꯨ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯤꯡꯕꯒꯤ ꯃꯤꯠꯌꯦꯡꯅ ꯈꯥꯕꯗ ꯌꯦꯡꯉꯛꯏ꯫ ꯀꯨꯁꯨꯝꯁꯨ ꯃꯃꯧꯒꯤ ꯃꯅꯥꯛꯇ ꯐꯝꯂꯝꯕꯗꯨ ꯍꯧꯒꯠꯂꯛꯂꯒ ꯑꯃꯨꯕꯤꯒꯤ ꯅꯥꯛꯇ ꯑꯣꯏꯅ ꯐꯝꯂꯛꯏ꯫ ꯈꯥꯕꯁꯨ ꯑꯉꯝꯕ ꯎꯄꯥꯏꯅ ꯊꯦꯝꯂꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯐꯤꯗꯥ ꯑꯃ ꯏꯆꯟꯅ ꯍꯤꯞꯂꯤꯗꯨꯒꯤ ꯃꯅꯥꯛ ꯑꯣꯏꯔꯞꯅ ꯊꯥꯔꯒ ꯐꯝꯂꯦ꯫ ꯑꯗꯨꯒ ꯈꯥꯕꯅ ꯑꯕꯦꯝꯃ, ꯅꯪ ꯀꯩꯒꯤꯅꯣ ꯍꯤꯗꯥꯛ ꯆꯥꯗ꯭ꯔꯤꯗꯨꯕꯣ? ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯅꯁꯥꯗꯣ ꯀꯃꯥꯏꯅ ꯐꯔꯛꯀꯅꯤ? ꯅꯤꯡꯉꯥꯏ ꯇꯧꯔꯅꯨꯕꯁꯦ, ꯈꯔ ꯆꯥꯊꯣꯛꯁꯦ꯫ ꯅꯪꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯅꯤꯡꯕ ꯊꯨꯡꯗꯕ ꯑꯗꯣ ꯀꯣꯛꯍꯟꯅꯅꯕ ꯅꯪꯒꯤ ꯗꯥ ꯈꯥꯕ ꯀꯩꯗꯧ ꯍꯥꯏꯕꯅꯣꯕ? ꯅꯪꯅ ꯑꯄꯥꯝꯕꯗꯣ ꯍꯥꯏꯔꯣꯕ, ꯗꯥ ꯈꯥꯕ ꯇꯧꯗꯣꯏꯅꯦ, ꯃꯔꯝ ꯃꯣꯛꯄꯅꯦꯕ꯫ ꯈꯥꯕꯅ ꯐꯅ ꯊꯦꯝꯂꯕꯁꯨ ꯏꯆꯟ ꯈꯥꯕꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯔꯕꯁꯨ ꯃꯃꯤꯠꯇꯤ ꯈꯥꯕꯗ ꯁꯨꯡꯌꯦꯡ ꯌꯦꯡꯉꯛꯇꯦ꯫ ꯈꯥꯕꯗꯨ ꯀꯔꯤ ꯇꯧꯒꯅꯤ ꯈꯪꯖꯗ꯭ꯔꯦ꯫ ꯏꯆꯟꯅ ꯃꯥꯕꯨ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯕ ꯈꯪꯖꯕꯅꯤꯅ ꯃꯈꯥ ꯇꯥꯅ ꯊꯦꯝꯕ ꯉꯝꯖꯕꯒꯤ ꯊꯧꯅꯥꯁꯨ ꯂꯩꯇꯦ꯫ ꯃꯉꯛ ꯂꯨꯛꯊꯔꯒ ꯐꯝꯗꯨꯅ ꯂꯩꯖꯩ꯫ ꯑꯍꯜꯁꯤꯡꯗꯨꯁꯨ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯅꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯩꯅꯔꯤꯉꯩꯗ ꯇꯌꯥꯜ ꯍꯣꯕꯦ ꯍꯣꯕꯦ ꯆꯪꯂꯛꯂꯒ ꯄꯥꯔꯤꯗ ꯇꯌꯥꯜꯅ ꯗꯥ ꯄꯥꯔꯤ ꯌꯧꯔꯛꯑꯅꯤ ꯍꯥꯏꯔꯦ ꯍꯥꯏꯒꯩ ꯍꯥꯏꯗꯣꯛꯂꯨꯔꯒ ꯃꯤ ꯂꯩꯔꯝꯕꯗꯨꯗ ꯇꯤꯉꯛ ꯃꯥꯏꯉꯛꯅꯅ ꯌꯦꯡꯖꯩ꯫ ꯑꯗꯨꯗꯒꯤ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤ꯫ ꯈꯥꯕ ꯍꯣꯏꯁꯨ ꯇꯌꯥꯜꯗ ꯂꯣꯏꯅ ꯉꯛꯅ ꯌꯦꯡꯉꯤꯕꯅꯤ꯫ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯀꯔꯤꯅꯣ ꯃꯈꯣꯏꯗꯤ ꯈꯪꯗꯕꯅꯤꯅ꯫ ꯑꯗꯨꯗꯒꯤ ꯄꯥꯔꯤꯗꯨ ꯋꯥ ꯉꯥꯡꯂꯛꯏ꯫ ꯄꯥꯔꯤꯅ ꯄꯥꯕꯨꯡ, ꯏꯃꯥ, ꯃꯥꯃꯥ, ꯏꯅꯦꯁꯤ ꯑꯃꯗꯤ ꯈꯥꯕ, ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯥꯏꯖꯒꯦ, ꯃꯁꯤꯗ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ꯫ ꯑꯩꯒꯤꯁꯦ ꯏꯆꯟꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯅꯕ ꯇꯉꯥꯏ ꯐꯗꯅ ꯍꯣꯠꯅꯖꯕꯅꯦ꯫ ꯃꯍꯥꯛꯀꯤ ꯋꯥꯗꯨꯗ ꯀꯅꯥꯝꯇꯅ ꯈꯨꯝꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯄꯥ ꯏꯕꯨꯡꯉꯣ ꯁꯅꯥꯍꯜꯗꯤ ꯍꯪꯉꯛꯏ꯫ ꯁꯅꯥꯍꯜꯅ ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ? ꯄꯥꯔꯤꯅ ꯄꯥꯕꯨꯡ, ꯑꯩꯅ ꯅꯥꯎꯕꯅ ꯑꯃꯗꯤ ꯈꯥꯕꯅ ꯏꯆꯟꯒꯤ ꯊꯃꯣꯏ ꯄꯦꯜꯍꯟꯕ ꯉꯝꯃꯣꯏ꯫ ꯏꯆꯟꯒꯤ ꯅꯤꯡꯕ ꯊꯨꯡꯗꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯊꯨꯡꯍꯟꯕ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯊꯣꯛꯂꯔꯣꯏ꯫ ꯑꯃꯨꯕꯤꯅ ꯏꯕꯨꯡꯉꯣ꯫ ꯄꯥꯔꯤꯅ ꯏꯃꯥ, ꯅꯆꯥꯅ ꯍꯥꯏꯖꯕꯁꯦ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨꯕ꯫ ꯂꯣꯟꯅ ꯍꯨꯔꯥꯟ ꯅꯂꯥꯗ ꯎꯅꯍꯟꯕꯒꯤ ꯁꯔꯨꯛ ꯏꯐꯣꯡ ꯐꯣꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯎꯅꯍꯟꯕꯅ ꯐꯠꯇꯕ꯭ꯔꯥꯅꯦ? ꯋꯥ ꯉꯥꯡꯕꯗꯨ ꯉꯥꯏꯍꯥꯛ লেꯞꯄꯒ ꯍꯤꯞꯂꯤꯕꯤ ꯃꯆꯟꯗ ꯍꯥꯏꯐꯦꯠꯁꯨ ꯌꯦꯡꯖꯩ꯫ ꯃꯗꯨꯗ ꯏꯆꯟ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯄꯥꯔꯤ ꯈꯥꯕꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯈꯥꯕ, ꯅꯪꯉꯣꯟꯗꯒꯤꯅꯤ ꯑꯩꯅ ꯃꯔꯨ ꯑꯣꯏꯅ ꯑꯌꯥꯕ ꯂꯧꯅꯤꯡꯂꯤꯕꯁꯦ꯫ ꯅꯪꯅ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯅꯪꯅ ꯍꯦꯟꯅ ꯋꯥꯈꯜ ꯇꯥꯔꯝꯂꯒꯅꯤ ꯈꯜꯂꯦ꯫ ꯈꯥꯕꯁꯨ ꯄꯥꯔꯤꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯀꯔꯤꯅꯣ ꯈꯪꯂꯗꯨꯅ ꯏꯆꯟꯗ ꯍꯥꯟꯅ ꯊꯋꯥꯏ ꯋꯥꯖꯅ ꯌꯦꯡꯖꯔꯛꯏ꯫ ꯏꯆꯟꯅ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗꯒꯤ ꯃꯃꯥ ꯀꯨꯁꯨꯝ ꯑꯃꯗꯤ ꯃꯄꯥꯕꯨꯡ ꯁꯅꯥꯖꯥꯎꯕꯗ ꯑꯃꯨꯛ ꯌꯦꯡꯂꯛꯄꯗ ꯄꯥꯔꯤꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯅꯤꯡꯕꯒꯤ ꯃꯤꯠꯌꯦꯡꯅ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯎꯕꯗ ꯄꯥꯔꯤꯗ ꯌꯦꯡꯂꯒ ꯇꯞꯅ ꯈꯥꯕꯅ ꯑꯩ ꯋꯥꯐꯝꯗꯨꯗ ꯌꯥꯅꯤꯡꯗꯕ ꯂꯩꯇꯦ ꯏꯕꯥꯏ꯫ ꯄꯥꯔꯤ ꯍꯔꯥꯎꯕꯒꯤ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯔꯒ ꯈꯥꯕ, ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯇꯌꯥꯜꯗ ꯑꯣꯟꯁꯤꯜꯂꯒ ꯄꯥꯔꯤꯅ ꯑꯃꯨꯛ ꯇꯌꯥꯜ ꯌꯧꯔꯛꯑꯗꯤ ꯆꯪꯉꯣ ꯍꯥꯏꯈ꯭ꯔꯣ꯫ ꯇꯌꯥꯜ ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯣꯕꯥꯏꯜ ꯂꯧꯊꯣꯛꯂꯒ ꯀꯣꯜ ꯇꯧꯔꯒ ꯅꯪ ꯌꯧꯔꯛꯑꯕꯣ? ꯑꯣꯍꯣ, ꯑꯗꯨꯗꯤ ꯆꯪꯉꯛꯑꯣ꯫ ꯀꯣꯜ ꯀꯛꯂꯒ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈꯤ꯫ ꯀꯨꯏꯗꯦ ꯇꯌꯥꯜ ꯑꯃꯨꯛ ꯐꯠ ꯆꯪꯂꯛꯂꯒ ꯂꯦꯞꯄꯒ ꯂꯩ꯫ ꯆꯪꯉꯛꯀꯗꯧꯔꯤꯕ ꯃꯤꯁꯛꯇꯨ ꯈꯪꯅꯤꯡꯕꯒꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯈꯧꯔꯥꯡꯅ ꯌꯦꯡꯂꯒ ꯂꯩꯅꯩ꯫ ꯆꯪꯉꯛꯃꯟꯗ꯭ꯔꯕꯗꯨꯗ ꯇꯌꯥꯜ ꯄꯥꯔꯤꯗ ꯌꯦꯡꯉꯛꯏ꯫ ꯃꯤꯅꯤꯠ 5ꯃꯨꯛ ꯂꯩꯔꯒ ꯅꯣꯡꯗꯥꯏꯔꯦꯝꯕ ꯇꯞꯅ ꯆꯪꯉꯛꯏ꯫ ꯅꯣꯡꯗꯥꯏꯔꯦꯝꯕ ꯎꯕꯗ ꯀꯨꯁꯨꯝ ꯑꯃꯗꯤ ꯁꯅꯥꯖꯥꯎꯕ ꯌꯦꯡꯅꯩ꯫ ꯁꯅꯥꯊꯣꯏꯁꯨ ꯃꯃꯤꯠ ꯂꯥꯎꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯃꯤꯠ ꯎꯏꯁꯤꯜꯂꯤꯕꯤ ꯏꯆꯟꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯁꯨ ꯌꯦꯡꯉꯤ꯫
ꯁꯅꯥꯍꯜꯒ ꯑꯃꯨꯕꯤꯒꯗꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕꯅꯤꯅ ꯇꯤꯡꯉꯛ ꯃꯥꯏꯉꯛꯅꯅ ꯌꯦꯡꯂꯒ ꯂꯩꯖꯩ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯤ ꯄꯥꯔꯤꯒ ꯇꯌꯥꯜꯒꯗ ꯈꯛꯇꯃꯛ ꯌꯦꯡꯏ꯫ ꯈꯥꯕꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯈꯣꯡꯗꯒꯤ ꯀꯣꯛ ꯐꯥꯎꯕ ꯌꯦꯡꯕꯗ ꯃꯈꯣꯡꯗ ꯈꯣꯡꯎꯞꯁꯨ ꯇꯣꯡꯗꯦ, ꯖꯤꯟꯁ ꯈꯣꯡꯒ꯭ꯔꯥꯎ ꯑꯃ ꯁꯦꯠꯂꯤ, ꯑꯗꯨꯒ ꯇꯤ ꯁꯥꯔꯠ ꯑꯃ ꯂꯤꯠꯂꯤ꯫ ꯃꯁꯝꯗꯨꯁꯨ ꯍꯥꯟꯅꯒꯨꯝ ꯇꯧꯗ꯭ꯔꯦ, ꯆꯝꯅ ꯍꯥꯠꯂꯦ꯫ ꯈꯥꯕꯅ ꯀꯔꯤꯒꯤꯅꯣ ꯅꯣꯡꯗꯥꯏꯔꯦꯝꯕ ꯎꯕꯗ ꯃꯁꯥꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯏꯍꯨꯜ ꯑꯃ ꯄꯣꯛꯆꯩ꯫ ꯄꯥꯔꯤꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯅꯥꯡꯒꯜꯗ ꯃꯈꯨꯠ ꯊꯝꯃꯛꯏ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯄꯥꯔꯤꯗ ꯌꯦꯡꯉꯛꯄꯗ ꯄꯥꯔꯤꯗꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯄꯥꯔꯤ ꯃꯉꯛ ꯏꯜꯂꯒ ꯆꯪꯉꯣ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯑꯗꯨꯗꯒꯤ ꯅꯣꯡꯗꯥꯏꯔꯦꯝꯕ ꯇꯞꯅ ꯏꯆꯟꯒꯤ ꯃꯅꯥꯛ ꯇꯝꯅ ꯃꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯏ꯫ ꯈꯥꯕꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯈꯥꯕꯗꯨ ꯋꯥꯈꯜ ꯑꯗꯨꯝ ꯇꯥꯔꯦ, ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤꯗꯨ ꯃꯍꯥꯛꯀꯤ ꯑꯌꯥꯕ ꯂꯧꯔꯤꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯒ ꯂꯦꯡꯕꯥꯜꯗ ꯃꯈꯨꯠꯇꯨ ꯇꯞꯅ ꯊꯝꯃꯛꯏ꯫ ꯅꯣꯡꯗꯥꯏꯔꯦꯝꯕ ꯈꯥꯕꯗ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯉꯛꯏ꯫ ꯑꯗꯨꯒꯨꯝꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯎꯔꯨꯕꯗ ꯈꯥꯕꯒꯤ ꯃꯁꯥꯗꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯍꯥꯏꯗꯣꯛꯐꯝ ꯈꯪꯗꯕ ꯏꯍꯨꯜꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯁꯤꯟꯕ ꯊꯨꯡꯅ ꯀꯨꯞꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯇꯞꯂꯞꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯈꯥꯕꯅ ꯐꯝꯃꯣ, ꯃꯥꯅ ꯐꯝꯂꯤꯕ ꯐꯤꯗꯥꯗꯨꯗ ꯐꯝꯃꯨ ꯍꯥꯏꯔꯛꯏ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯃꯤꯠꯌꯦꯡꯗꯨ ꯐꯠ ꯍꯣꯡꯗꯣꯛꯂꯒ ꯇꯞꯅ ꯐꯤꯗꯥ ꯑꯗꯨꯗ ꯐꯝꯊꯩ꯫ ꯅꯣꯡꯗꯥꯏꯔꯦꯝꯕ ꯂꯥꯛꯑꯦ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯏꯆꯟꯗꯤ ꯎꯏꯁꯤꯜꯂꯤꯕ ꯃꯤꯠꯇꯨ ꯄꯥꯡꯊꯣꯔꯛꯇꯦ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯨ ꯃꯃꯥ ꯃꯄꯥ ꯂꯩꯔꯤꯕ ꯑꯗꯨꯗ ꯃꯤꯠꯆꯤꯅ ꯐꯥꯎꯕ ꯌꯦꯡꯉꯛꯇꯦ꯫ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯍꯤꯞꯂꯤꯕꯤ ꯏꯆꯟꯕꯨ ꯌꯦꯡꯖꯩ꯫ ꯑꯗꯨꯗꯒꯤ ꯈꯥꯕꯗꯁꯨ ꯌꯦꯡꯖꯔꯛꯏ ꯑꯃꯨꯛ꯫ ꯈꯥꯕꯗꯨ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯏꯆꯟꯕꯨ ꯇꯞꯅ ꯀꯧꯖꯔꯛꯏ꯫ ꯏꯆꯟ! ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯈꯣꯟꯖꯦꯜ ꯍꯦꯛ ꯇꯥꯕꯗꯒꯤ ꯏꯆꯟꯒꯤ ꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯤꯠꯇꯤ ꯄꯥꯡꯊꯣꯔꯛꯇꯦ꯫ ꯅꯥꯎꯕꯁꯨ ꯍꯤꯗꯥꯛ ꯄꯨꯗꯨꯅ ꯆꯪꯉꯛꯏ꯫ ꯃꯥꯗꯤ ꯇꯧꯅꯔꯤꯕꯗꯨ ꯈꯪꯗꯕꯅꯤꯅ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯁꯤꯜꯂꯛꯏ꯫ ꯄꯥꯔꯤꯅ ꯅꯥꯎꯕꯕꯨ ꯂꯦꯞꯈꯣ ꯍꯥꯏꯅ ꯃꯈꯨꯠ ꯇꯤꯡꯊꯣꯛꯂꯒ ꯈꯥꯝꯃꯤ꯫ ꯅꯣꯡꯗꯥꯏꯅ ꯏꯆꯟ! ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯀꯧꯖꯕ ꯃꯇꯝꯗ ꯎꯏꯁꯤꯜꯂꯝꯕ ꯏꯆꯟꯒꯤ ꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯔꯛꯂꯒ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯅꯤꯡꯉꯝꯗꯅ ꯌꯦꯡꯖꯔꯛꯏ꯫ ꯑꯗꯨꯕꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯏꯆꯟꯒꯤ ꯃꯤꯠꯃꯥꯡꯗ ꯐꯝꯗꯨꯅ ꯅꯣꯡꯗꯥꯏꯅ ꯌꯥꯝꯕꯨꯡ ꯂꯥꯛꯑꯕꯅꯦ, ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯥꯏꯔꯣ, ꯑꯩ ꯇꯥꯔꯗꯣꯏꯅꯤ ꯉꯁꯤꯗꯤ꯫ ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯋꯥꯔꯧꯕꯒꯤ ꯁꯥꯎꯅꯤꯡꯕꯒꯤ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯔꯔꯣꯏ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯦ, ꯑꯃꯨꯛ ꯍꯟꯅꯁꯨ ꯑꯩ ꯂꯣꯠꯂꯔꯣꯏꯌꯦ꯫ ꯅꯤꯡꯉꯥꯏ ꯇꯧꯔꯅꯨꯕ, ꯀꯞꯂꯒ ꯂꯩꯗꯧ ꯁꯔꯨꯛ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯈꯨꯗꯤꯡ ꯑꯃꯠꯇ ꯆꯤꯊꯗꯅ ꯍꯥꯏꯔꯣ꯫ ꯃꯥꯕꯨ ꯍꯔꯥꯎꯅꯕ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯃꯗꯤ ꯎꯠꯂꯛꯂꯤꯕ ꯃꯑꯣꯡꯗꯨꯗ ꯏꯆꯟ ꯃꯊꯃꯣꯏꯗ ꯑꯄꯦꯟꯕ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯄꯣꯛꯆꯩ꯫ ꯀꯧꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯀꯧꯖꯔꯛꯏ꯫ ꯏꯆꯟꯅ ꯌꯥꯝꯕꯨꯡ! ꯃꯥꯅ ꯌꯥꯝꯕꯨꯡ ꯀꯧꯕ ꯇꯥꯕꯗ ꯈꯥꯕꯗꯤ ꯀꯜꯂꯛꯄ ꯄꯣꯛꯆꯩ꯫ ꯅꯣꯡꯃꯇ ꯏꯆꯟꯅ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯀꯧꯈꯤꯗ꯭ꯔꯤꯕꯅꯤ꯫ ꯑꯍꯜꯁꯤꯡꯗ ꯂꯩꯔꯝꯕ ꯆꯃꯝꯅꯕ ꯄꯨꯝꯕ ꯋꯥꯈꯜ ꯇꯥꯟꯅꯔꯦ ꯑꯗꯨꯝ ꯂꯣꯏꯅ꯫ ꯀꯨꯁꯨꯝ ꯈꯪꯕ ꯉꯝꯂꯦ ꯃꯗꯨꯗꯤ ꯆꯟꯊꯣꯏꯅ ꯍꯥꯏꯕ ꯃꯇꯩꯒ ꯈꯪꯅꯕ ꯏꯆꯟ ꯑꯗꯨ ꯃꯆꯥ ꯈꯥꯕꯅ ꯃꯃꯧ ꯑꯣꯏꯅ ꯄꯨꯔꯛꯂꯤꯕꯤ ꯑꯁꯤꯕꯨꯅꯤ ꯍꯥꯏꯕ꯫ ꯅꯣꯡꯗꯥꯏꯅ ꯅꯪꯕꯨ ꯅꯍꯥꯟꯗꯤ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯋꯥ ꯇꯥꯈꯣꯅ ꯀꯟꯅ ꯍꯥꯏꯈꯤꯗꯥꯏ, ꯍꯥꯏꯔꯛꯑꯣꯁꯦ꯫ ꯏꯆꯟ ꯀꯞꯄ ꯈꯥꯡꯖꯤꯜꯂꯒ ꯌꯥꯝꯕꯨꯡꯅ ꯈꯪꯗꯕ ꯋꯥꯐꯝ ꯑꯃ ꯂꯩ꯫ ꯋꯥꯐꯝ ꯑꯗꯣ ꯑꯩꯅ ꯌꯥꯝꯕꯨꯡꯗ ꯐꯣꯡꯗꯣꯛꯆꯅꯕꯒꯤ ꯇꯥꯟꯖꯥ ꯐꯪꯂꯝꯂꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯋꯥꯔꯧꯅꯕꯒꯤ ꯄꯜ ꯑꯁꯦ ꯂꯩꯔꯝꯗꯕ ꯌꯥꯏ꯫ ꯃꯍꯥꯛꯀꯤ ꯋꯥꯗꯨ ꯇꯥꯔꯨꯕꯗꯒꯤ ꯏꯉꯛ ꯉꯛꯆꯅ ꯍꯪꯖꯔꯛꯏ꯫ ꯀꯔꯝꯕ ꯋꯥꯐꯝ? ꯌꯥꯝꯕꯨꯡꯅꯗꯤ ꯑꯩꯅ ꯀꯔꯤꯁꯨ ꯈꯪꯂꯝꯂꯣꯏ ꯈꯟꯗꯨꯅ ꯂꯣꯠꯈꯤꯕ ꯄꯨꯝꯕ ꯑꯩ ꯑꯃꯠꯇ ꯆꯤꯊꯗꯅ ꯈꯪꯉꯤ ꯌꯥꯝꯕꯨꯡ꯫ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯗ ꯂꯩꯕ ꯆꯠꯄꯗ ꯌꯥꯝꯕꯨꯡꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯕꯤꯈꯤ ꯅꯤꯡꯁꯤꯡꯕꯤꯔꯤꯕ꯭ꯔꯥ? ꯃꯃꯥꯡ ꯊꯛꯇ ꯏꯆꯟꯗ ꯃꯥꯅ ꯊꯕꯛ ꯆꯠꯄꯅꯤ, ꯃꯣꯕꯥꯏꯜ ꯄꯥꯏꯔꯣꯏ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯩꯕꯨ ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯕꯨꯡꯅ ꯃꯤꯅꯝꯕꯤꯈꯤꯕ ꯑꯩ ꯈꯪꯗꯕ ꯅꯠꯇꯤꯌꯦ꯫ ꯃꯔꯥꯜ ꯂꯩꯖꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅꯤꯅ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯉꯛ ꯅꯣꯟꯊꯗꯨꯅ ꯂꯩ꯫ ꯏꯆꯟꯗꯤ ꯋꯥꯔꯧꯕꯒꯤ ꯋꯥꯍꯩ ꯐꯣꯡꯗꯣꯛꯄ ꯂꯦꯞꯇ꯭ꯔꯤ꯫
ꯌꯥꯝꯕꯨꯡꯕꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯃꯨꯟꯅ ꯈꯪꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯌꯥꯝꯕꯨꯡꯕꯨ ꯅꯨꯡꯁꯤꯈꯤꯕꯅꯤ ꯍꯥꯏꯕꯗꯤ ꯌꯥꯝꯕꯨꯡꯅ ꯈꯪꯕꯤꯈꯤꯗ꯭ꯔꯦ꯫ ꯏꯆꯟꯅ ꯃꯍꯥꯛꯄꯨ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯈꯪꯕ ꯉꯝꯂꯝꯂꯒ ꯃꯍꯥꯛꯅꯗꯤ ꯏꯆꯟꯕꯨ ꯈꯪꯕ ꯉꯝꯈꯤꯗꯕ ꯑꯁꯤ ꯃꯍꯥꯛ ꯃꯁꯥꯒꯤ ꯑꯁꯣꯟꯕꯅꯤ ꯍꯥꯏꯕ ꯈꯟꯖꯔꯛꯂꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯀꯌꯥꯗ ꯆꯥꯛꯅ ꯊꯃꯣꯏ ꯑꯅꯤꯁꯤ ꯁꯦꯠꯅꯔꯤꯕ꯫ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯌꯥꯝꯕꯨꯡꯅ ꯀꯔꯤꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯊꯥꯖꯕꯤꯗ꯭ꯔꯤꯕ? ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯏꯃꯥ, ꯄꯥꯕꯨꯡ, ꯇꯥꯆꯧ, ꯇꯥꯇꯣꯟ ꯑꯃꯗꯤ ꯑꯩꯒꯤ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯑꯩꯕꯨ ꯍꯔꯥꯎꯅꯕ, ꯅꯣꯛꯅꯕ ꯐꯅ ꯍꯣꯠꯅꯕꯤꯔꯕꯁꯨ ꯑꯩꯅ ꯈꯪꯁꯤꯟꯅꯗꯅ ꯎꯁꯤꯟꯅꯗꯅ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯅ ꯉꯝꯗꯨꯅ ꯂꯦꯜꯂꯛꯈꯤꯕꯅꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯃꯒꯤꯗꯃꯛ ꯁꯅꯥꯊꯣꯏꯅ ꯃꯗꯨꯗ ꯀꯔꯤ ꯅꯤꯡꯁꯤꯡꯂꯛꯏ? ꯊꯥꯏꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯗꯨ ꯅꯥꯀꯣꯡꯗ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯩꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯁꯦ ꯃꯥ ꯑꯣꯏꯅ ꯁꯦꯟꯅꯧ꯫ ꯑꯁꯣꯏꯕ ꯍꯥꯏꯕꯗꯣ ꯑꯩꯒꯤꯗꯤ ꯁꯦꯝꯗꯣꯛꯄꯗ ꯀꯩꯁꯨ ꯀꯨꯏꯔꯣꯏ, ꯑꯗꯨꯒ ꯃꯥꯅ ꯁꯣꯏꯔꯛꯑꯕꯗꯤ ꯁꯦꯝꯗꯣꯛꯄ ꯋꯥꯒꯅꯤ꯫ ꯆꯨꯝꯁꯨ ꯆꯨꯝꯂꯔꯦ, ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯅꯤꯁꯥ ꯆꯥꯕ ꯃꯈꯣꯏꯅ ꯌꯥꯅꯤꯡꯗꯕ ꯂꯝꯆꯠꯇꯤ ꯁꯦꯝꯗꯣꯛꯄ ꯉꯝꯂꯦ꯫ ꯑꯗꯨꯕꯨ ꯏꯆꯟꯒꯤ ꯑꯁꯣꯏꯕ ꯑꯗꯨꯕꯨꯗꯤ ꯇꯨꯔꯦꯜ ꯆꯥꯝꯃ ꯅꯤꯄꯥꯟꯒꯤ ꯏꯁꯤꯡꯅ ꯐꯅ ꯁꯦꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯑꯣꯏꯊꯣꯛꯀꯗꯕ ꯂꯩꯇꯦ꯫ ꯑꯃꯨꯛ ꯃꯍꯥꯛ ꯃꯍꯧꯁꯥꯒꯨꯝ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯊꯃꯣꯏꯒꯤ ꯂꯩꯀꯣꯜꯗ ꯃꯅꯤꯡꯇꯝꯅ ꯁꯥꯠꯄ ꯌꯥꯔꯔꯣꯏ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯨ ꯃꯊꯃꯣꯏꯗ ꯑꯋꯥꯕ ꯄꯣꯠꯂꯨꯝꯅ ꯅꯟꯊꯔꯕꯁꯨ ꯄꯨꯝꯅꯃꯛ ꯉꯝꯅ ꯂꯣꯠꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯁꯨ ꯈꯪꯉꯤ, ꯅꯪꯅ ꯊꯣꯛꯍꯟꯅꯤꯡꯗꯨꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯅꯠꯇꯦ ꯍꯥꯏꯕ꯫ ꯁꯅꯥꯊꯣꯏꯅꯁꯨ ꯇꯝꯃꯦ, ꯅꯨꯡꯁꯤꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯀꯩꯁꯨ ꯂꯩꯇꯕ ꯑꯩꯒꯤꯗꯃꯛ ꯅꯪ ꯑꯁꯨꯝꯅ ꯇꯧꯒꯅꯨ꯫ ꯀꯩꯁꯨ ꯂꯩꯇꯕ ꯍꯥꯏꯔꯛꯄꯗꯨꯗ ꯏꯆꯟꯅ ꯋꯥ ꯃꯔꯛ ꯊꯠꯀꯦ ꯇꯧꯖꯩ꯫ ꯑꯗꯨꯕꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯏꯆꯟꯒꯤ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯍꯩꯗꯨ ꯆꯤꯟꯕꯥꯜ ꯌꯧꯍꯟꯕ ꯉꯝꯍꯟꯈꯤꯗꯦ꯫ ꯍꯤꯗꯥꯛ ꯒꯨꯂꯤꯁꯨ ꯑꯝꯇ ꯆꯥꯗꯕ? ꯁꯅꯥꯊꯣꯏ, ꯑꯝꯇ ꯏꯆꯟꯁꯦ ꯐꯝꯍꯟꯁꯦ꯫ ꯁꯅꯥꯊꯣꯏꯅ ꯌꯥꯝꯕꯨꯡ ꯇꯞꯅ ꯍꯧꯒꯠꯂꯒ ꯃꯣꯟꯅ ꯉꯥꯛꯂꯒ ꯐꯝꯍꯜꯂꯦ꯫ ꯑꯗꯨꯗꯒꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯂꯤꯕ ꯍꯤꯗꯥꯛ ꯒꯨꯂꯤꯁꯤꯡꯗꯨ ꯑꯃꯃꯝꯇꯪ ꯂꯧꯈꯠꯂꯒ ꯌꯦꯡꯉꯤ꯫ ꯑꯗꯨꯗꯒꯤ ꯀꯨꯞꯁꯤꯜꯂꯒ ꯊꯝꯃꯤꯕ ꯆꯥꯛꯇꯨ ꯄꯤꯖꯅꯅꯕ ꯁꯦꯝ ꯁꯥꯔꯛꯏ꯫ ꯑꯍꯥꯟꯕ ꯆꯈꯣꯝ ꯏꯟꯅꯕ ꯊꯥꯡꯒꯠꯂꯤꯕ ꯆꯈꯣꯝꯗꯨ ꯌꯦꯡꯂꯒ ꯏꯆꯟ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯌꯦꯡꯂꯒ ꯂꯩ꯫ ꯃꯗꯨꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯑꯗꯨꯝ ꯏꯟꯕꯤꯔꯛꯏ꯫ ꯏꯆꯟꯁꯨ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯆꯈꯣꯝ ꯑꯅꯤ ꯑꯍꯨꯝꯗꯤ ꯆꯥꯔꯦ꯫ ꯌꯥꯝꯅ ꯀꯔꯤꯁꯨ ꯆꯥꯎ ꯍꯥꯏꯕ ꯌꯥꯔꯣꯏ ꯈꯪꯕꯗꯒꯤ ꯏꯁꯤꯡ ꯄꯤꯊꯛꯂꯒ ꯍꯤꯗꯥꯛ ꯒꯨꯂꯤ ꯄꯤꯖꯕ ꯂꯣꯏꯕꯒ ꯅꯣꯡꯗꯥꯏꯅ ꯀꯩꯒꯤꯅꯣ ꯀꯞꯄꯤꯗꯨꯕꯣ? ꯀꯞꯀꯅꯨ, ꯏꯃꯥ ꯄꯥꯕꯨꯡ ꯍꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ꯫ ꯍꯤꯗꯥꯛꯁꯦ ꯆꯥꯗꯕ ꯇꯧꯅꯨ, ꯅꯥꯍꯟꯕ ꯌꯥꯗꯦ꯫ ꯅꯪꯅ ꯅꯥꯔꯒ ꯂꯩꯕꯗ ꯏꯃꯥ ꯄꯥꯕꯨꯡ, ꯇꯥꯆꯧ ꯇꯥꯇꯣꯟꯅ ꯋꯥꯔꯤꯕꯁꯦ ꯀꯅꯥꯒꯤꯅꯣ? ꯅꯪꯒꯤꯅꯦ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯉꯁꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯥꯔꯤ, ꯇꯌꯥꯜ, ꯀꯨꯁꯨꯝ ꯑꯃꯗꯤ ꯁꯅꯥꯖꯥꯎꯕ ꯄꯨꯡꯉꯛ ꯉꯛꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯡꯂꯛꯀꯅꯤ ꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯗꯕꯅꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯉꯛꯅ ꯂꯩꯔꯤꯉꯩꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯌꯦꯡꯂꯒ ꯏꯆꯟꯅ ꯌꯥꯝꯕꯨꯡ, ꯅꯪ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯒꯦ? ꯀꯅꯥꯒ ꯂꯩꯃꯤꯟꯅꯒꯦ? ꯅꯊꯟꯇ ꯂꯩꯕ꯭ꯔꯣ? ꯋꯥꯍꯪꯗꯨꯅ ꯀꯨꯁꯨꯝꯒꯤ ꯊꯃꯣꯏꯗ ꯁꯥꯐꯨ ꯀꯜꯂꯕ ꯄꯣꯠꯁꯛ ꯑꯃ ꯌꯩꯁꯤꯜꯂꯛꯄꯒꯨꯝ ꯐꯥꯎꯔꯛꯏ꯫ ꯃꯆꯥꯒꯤ ꯃꯥꯏꯊꯣꯡ ꯌꯦꯡꯕꯒꯤ ꯊꯧꯅꯥ ꯐꯥꯎꯕ ꯂꯩꯁꯤꯜꯂꯛꯇ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯤ ꯍꯦꯟꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ꯫ ꯑꯩꯔꯣ? ꯌꯨꯝꯗ ꯂꯩꯌꯦ, ꯏꯊꯟꯇ ꯂꯩ꯫ ꯁꯅꯥꯖꯥꯎꯕꯁꯨ ꯁꯛꯐꯝ ꯈꯪꯀꯥꯏ ꯀꯥꯏꯔꯛꯏ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨ ꯊꯩꯗꯣꯛꯂꯒ ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯒꯦ, ꯅꯪ ꯌꯥꯗꯕ ꯇꯧꯅꯨ꯫ ꯅꯪꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯕꯗꯤ ꯑꯁꯤꯒꯨꯝꯕ ꯅꯪꯒꯤ ꯅꯇꯧ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯃꯤꯠ ꯑꯁꯤꯗ ꯎꯍꯟꯒꯅꯨ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯄꯥꯔꯤ ꯃꯌꯥ ꯆꯤꯛꯁꯤꯟꯅꯩ꯫ ꯈꯥꯕꯗꯤ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ? ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯅꯠꯇꯅ ꯀꯔꯤꯕꯨ ꯇꯧꯔꯨꯅꯤ? ꯅꯣꯡꯗꯥꯏꯅ ꯅꯪꯅ ꯑꯩꯒꯤ ꯋꯥꯍꯩ ꯑꯁꯤꯕꯨ ꯊꯧꯑꯣꯏꯗꯕ ꯊꯣꯛꯂꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯍꯧꯁꯥꯗꯒꯤ ꯍꯦꯟꯅ ꯇꯝꯊꯤꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯍꯤꯡꯂꯛꯀꯅꯤ꯫ ꯃꯗꯨ ꯄꯥꯝꯗ꯭ꯔꯕꯗꯤ ꯅꯪ ꯂꯨꯍꯣꯡꯕ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯅꯥꯕ ꯐꯅꯕ ꯍꯣꯠꯅꯗꯧꯅꯤ꯫ ꯏꯆꯟ ꯅꯣꯡꯗꯥꯏꯔꯦꯝꯕꯗ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯖꯔꯛꯏ꯫ ꯑꯩꯅ ꯉꯁꯤ ꯄꯥꯏꯔꯤꯕ ꯅꯪꯒꯤ ꯈꯨꯗꯥꯡꯁꯦ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯅ ꯌꯥꯝꯕꯨꯡꯒꯤ ꯑꯣꯏꯍꯜꯂꯣ꯫ ꯀꯅꯥ ꯑꯃꯠꯇꯅ ꯈꯨꯗꯥꯡ ꯑꯁꯤꯗ ꯁꯣꯛꯄꯒꯤ ꯑꯌꯥꯕ ꯅꯪꯅ ꯄꯤꯒꯅꯨ꯫ ꯑꯩ ꯈꯛꯇꯒꯤ ꯑꯣꯏꯅ ꯊꯝꯕꯤꯌꯨ꯫ ꯅꯪ ꯉꯝꯒꯗ꯭ꯔꯥ? ꯃꯍꯥꯛꯄꯨ ꯉꯁꯤ ꯑꯇꯣꯞꯄ ꯑꯃꯒ ꯂꯨꯍꯣꯡꯈ꯭ꯔꯣ ꯍꯥꯏꯔꯛꯄ ꯑꯗꯨ ꯇꯥꯔꯨꯕꯗ ꯅꯤꯡꯁꯤꯡꯂꯛꯂꯤꯕꯅꯤ꯫ ꯃꯗꯨꯅ ꯊꯃꯣꯏꯗ ꯗꯥꯛꯐꯝ ꯃꯁꯤꯡ ꯍꯦꯟꯅ ꯄꯤꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝꯗꯤ ꯄꯤꯕ ꯇꯧꯗꯦ꯫ ꯏꯆꯟꯅ ꯀꯔꯤ ꯑꯃꯠꯇ ꯈꯨꯝꯃꯛꯇ꯭ꯔꯕꯗꯨꯗ
ꯅꯣꯡꯗꯥꯏꯅ ꯍꯣꯏ ꯍꯥꯏꯌꯣ ꯑꯩꯅ ꯍꯥꯏꯕꯁꯤꯗ ꯅꯪ ꯌꯥꯅꯤꯡꯗ꯭ꯔꯦ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯉꯁꯤ ꯅꯪꯒꯤ ꯃꯥꯡꯗ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤꯅꯦ ꯅꯪꯅ ꯑꯩꯒꯤ ꯋꯥꯐꯝꯁꯦ ꯌꯥꯗꯕ ꯊꯣꯛꯂꯕꯗꯤ ꯅꯪꯅ ꯄꯥꯝꯖꯈꯤꯕ ꯃꯤꯁꯛ ꯑꯗꯣ ꯑꯩ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯑꯣꯏꯕ ꯐꯪꯗꯅ ꯂꯦꯟꯖꯈꯤꯁꯅꯨ ꯁꯦꯕꯥ ꯍꯣꯏ ꯍꯥꯏꯌꯨꯕ ꯃꯥꯅ ꯑꯗꯨꯝꯅ ꯋꯥꯁꯛꯄ ꯑꯗꯨꯗꯗꯤ ꯏꯆꯟ ꯌꯥꯅꯤꯡꯗ ꯃꯉꯛ ꯅꯣꯝꯃꯛꯏ ꯃꯗꯨꯅ ꯄꯦꯟꯗ꯭ꯔꯗꯨꯅ ꯅꯣꯡꯗꯥꯏꯅ ꯍꯣꯏ ꯍꯥꯏꯌꯣ ꯏꯆꯟ ꯏꯆꯟꯅ ꯍꯣꯏ ꯑꯩ ꯌꯥꯝꯕꯨꯡꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯌꯥꯅꯤꯌꯦ ꯃꯗꯨ ꯍꯦꯛ ꯍꯥꯏꯔꯛꯄꯗ ꯄꯥꯔꯤꯗꯨ ꯀꯞꯅꯣꯛ ꯇꯧꯖꯩ ꯃꯃꯤꯠꯇꯨ ꯃꯊꯛꯇ ꯌꯦꯡꯈꯠꯆꯩ ꯅꯥꯎꯕꯗꯤ ꯇꯨꯃꯤꯟꯅ ꯅꯨꯡꯉꯥꯏꯇꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯌꯦꯡꯂꯒ ꯂꯩ ꯑꯍꯜ ꯃꯔꯤꯗꯨꯁꯨ ꯏꯆꯟꯅ ꯍꯣꯏ ꯍꯥꯏꯔꯛꯄ ꯇꯥꯕꯗ ꯑꯄꯦꯟꯕꯗꯤ ꯄꯣꯛꯆꯩ ꯑꯗꯨꯕꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯈꯟꯕꯗ ꯍꯔꯥꯎꯐꯝꯗꯤ ꯈꯪꯕ ꯑꯣꯏꯗꯦ ꯍꯣꯏ ꯍꯥꯏꯖꯔꯕꯁꯨ ꯏꯆꯟꯗꯤ ꯀꯞꯂꯤꯕꯅꯤ ꯃꯗꯨꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯈꯨꯠꯇꯨ ꯌꯥꯝꯅ ꯋꯥꯅ ꯊꯥꯡꯒꯠꯂꯛꯂꯒ ꯏꯆꯟꯒꯤ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯨ ꯇꯩꯊꯣꯛꯄꯤꯔꯛꯏ ꯃꯗꯨꯗ ꯈꯥꯕꯗꯨ ꯆꯪꯁꯤꯜꯂꯒ ꯈꯝꯅꯤꯡꯕ ꯄꯣꯛꯂꯕꯁꯨ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯈꯪꯖꯩ ꯅꯣꯡꯗꯥꯏꯅ ꯃꯤꯠꯇꯒꯤ ꯄꯤ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯇꯥꯍꯟꯒꯅꯨ ꯃꯣꯃꯣꯟ ꯅꯣꯛꯂꯒꯗ ꯂꯩꯌꯨꯀꯣ ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯈꯪꯗꯕ ꯑꯣꯏꯌꯨꯀꯣ ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯅꯪ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯌꯨ ꯏꯆꯟ ꯑꯃꯨꯛꯁꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯑꯗꯨꯕꯨ ꯅꯪꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯉꯛꯁꯝꯗ ꯀꯨꯟꯗꯣ ꯄꯔꯦꯡ ꯍꯨꯛꯂꯕꯗꯤ ꯑꯩ ꯍꯔꯥꯎꯅ ꯌꯦꯡꯒꯅꯤ ꯅꯪꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅꯦ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯣ ꯑꯩꯅ ꯃꯤꯠ ꯄꯦꯟꯅ ꯌꯦꯡꯗꯣꯏꯕ ꯑꯗꯨꯗꯒꯤ ꯇꯞꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯨ ꯍꯧꯒꯠꯂꯛꯂꯦ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯄ ꯑꯃꯅ ꯉꯁꯤ ꯃꯍꯥꯛ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯑꯃꯠꯇ ꯆꯦꯟꯕ ꯇꯧꯗꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯍꯧꯒꯠꯈꯤꯕꯗꯨꯗ ꯏꯆꯟꯗꯤ ꯈꯥꯝꯅꯤꯡꯂꯤ ꯆꯠꯍꯟꯅꯤꯡꯕ ꯄꯣꯛꯇꯦ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯍꯟꯅꯤꯡꯂꯕꯁꯨ ꯈꯥꯝꯂꯨꯕꯒꯤ ꯊꯧꯅꯥꯗꯤ ꯂꯩꯖꯗ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ ꯄꯣꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ ꯃꯥꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯗꯕ ꯄꯥꯔꯤ ꯐꯥꯎꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯗ ꯅꯨꯡꯁꯤꯅ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯒ ꯂꯩ ꯁꯅꯥꯖꯥꯎꯕ ꯑꯃꯗꯤ ꯀꯨꯁꯨꯝꯕꯨ ꯃꯤꯠꯆꯤꯅ ꯍꯟꯅ ꯌꯦꯡꯂꯨꯗꯅ ꯁꯅꯥꯍꯜꯒ ꯑꯃꯨꯕꯤꯒꯗ ꯌꯦꯡꯂꯒ ꯅꯣꯡꯗꯥꯏꯅ ꯏꯃꯥ ꯄꯥꯕꯨꯡ ꯅꯆꯥꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯑꯃ ꯂꯩꯔꯕꯁꯨ ꯅꯆꯥꯅꯤ ꯈꯟꯗꯨꯅ ꯉꯥꯛꯄꯤꯌꯨ ꯁꯅꯥꯍꯜꯒ ꯑꯃꯨꯕꯤꯒꯁꯨ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯔꯕꯅꯤ ꯃꯃꯥꯡꯊꯛꯇ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯄꯥꯔꯤꯅ ꯃꯆꯥꯅꯨꯄꯤꯕꯨ ꯐꯨꯈꯤꯕꯗꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯔꯝꯒꯤꯅꯤ ꯈꯪꯂꯕꯅꯤ ꯅꯣꯡꯗꯥꯏꯅ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯅꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯆꯟꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯀꯌꯥ ꯅꯪꯍꯟꯈ꯭ꯔꯦ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯅꯥꯍꯜ ꯑꯃꯗꯤ ꯑꯃꯨꯕꯤꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯖꯩ ꯁꯅꯥꯍꯜꯅ ꯏꯆꯥ ꯂꯥꯟꯗꯦ ꯑꯃꯨꯕꯤꯅ ꯏꯆꯥꯅ ꯀꯔꯤꯒꯤ ꯂꯥꯟꯗꯣꯏꯅꯣ ꯍꯧꯒꯠꯂꯣ ꯑꯃꯨꯕꯤꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯍꯧꯒꯠꯄꯤꯔꯒ ꯅꯨꯡꯁꯤꯅ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯒ ꯏꯆꯥꯅ ꯀꯔꯤꯒꯤ ꯂꯥꯟꯒꯗꯣꯏꯅꯣ ꯊꯃꯣꯏ ꯁꯦꯡꯕ ꯏꯆꯥꯅꯤ ꯍꯥꯏꯕ ꯏꯃꯥ ꯈꯪꯉꯤ ꯏꯆꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨ ꯁꯅꯥꯍꯜꯅ ꯏꯆꯥꯕꯨ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯗꯨꯗ ꯅꯣꯡꯗꯥꯏꯔꯦꯝꯕ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯑꯗꯨꯒ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ